Huzuman Davida Bisnupur District Commando amadi Special Commando ge apun team amaga kuki militant singa nongmai kapna bada kuki militant ahum laikhidre maitei khunja amana sokle makhata na nongmai kapnari. Kangpokpi da laiba Manipur State Cooperative Bank Kangpokpi branch sakhangdaba singna loot tawkhre computer set na chingba property khara natana sale amata loot tawba ngamkhidre. Amasung Russia gi Yaroslav City da pangthokpa 19 rak suba International Film Festival in the Family Circle the Impact News ki video editor Ningombam Johnny Maitei amadi kangabam Bikramani na Best Cinematography gi award fanglakle.